Eramdam sana leibak Manipuri da sajaba natke amasung atay khutna sajaba haibadi handloom products sing asi Eramdam Manipuri da khakta nattana mapal lamda su yamna pamnarakli. Eramdamgi asi kumlaba pothok sing asibu Renu handloom na mapanda thaduna Eramdam kangleipak asibu awang pathakta pukhatli. Hairiba Renu handloom asigi makhada Suchitra Handloom Industry Heirok to Mayai Leìkai nasu wa culture bu pamjaduna fisa lonsabu thabak hodokjari. Hairiba industry asida yawiningba kangleipak asigi kangleicha phi phajana saba hebi khara athuba matamda pamjai adongi khusuman matik chana pijagani. Hena akupa maral khangbiningbasingna makhada pijariba contact number 690962683I natraga 770557680 da contact tawbiyu. Anakpagina hena khudung chaba pijagani. Eramdam sana leibak Manipuri da sajaba natke amasung atay khutna sajaba haibadi handloom products sing asi Eramdam Manipuri da khakta nattana mapal lamda su yamna pamnarakli. Eramdamgi asi kumlaba pothok sing asibu Renu handloom na mapanda thaduna Eramdambu awangba thakta pukhatli. Hairiba Renu handloom asigi makhada Suchitra Handloom Industry Heirok to Mayai Leìkai nasu wa culture bu pamjaduna fisa lonsabu thabak hodokjari. Hairiba industry asida yawbiningba phi phajana saba hebi khara athuba matamda pamjai adongi khusuman matik chan pijagani. Hena akupa maral khangbiningbasingna makhada pijariba contact number 690962683I natraga 770557680 da contact tawbiyu. Anakpagina hena khudung chaba pijari. Eramdam sana leibak Manipuri da sajaba natke amasung atay khutna sajaba haibadi handloom products sing asi Eramdam Manipuri da khakta nattana mapal lamda su yamna pamnarakli. Eramdamgi asi kumlaba pothok sing asibu Renu handloom na mapanda thaduna Eramdam kangleipak asibu awangba thakta pukhatli. Hairiba Renu handloom asigi makhada Suchitra Handloom Industry Heirok to Mayai Leìkai nasu wa culture bu pamjaduna fisa lonsabu thabak hodokjari. Hairiba industry asida yawbiningba kangleipak asigi kangleicha phi phajana saba hebi khara athuba matamda pamjai adongi khusuman matik chana pijagani. Hena akupa maral khangbiningbasingna makhada pijariba contact number 690962683I natraga 770557680 da contact tawbiyu. Anakpagina hena khudung chaba pijagani.